I Rikimong Kunjo Singh, President, World Mitai Council, Manipur Unit. Aina ahan mongtada Manipur gi amadi Maleng tongan mafamda leiriba Mitai Irija Singh mafamda ngalukna khurumjari. World Mitai Council asi Maleng sida leiriba Mitai Singh oiba apunba platform amani. Platform asigi matengna aikoi masangi marakta amaga I pau phongaduna matam gi oiba mateng pangnei. Hokiba May 3, 2023 aikoi Kuki amasung Mitai anigi marakta thokiba riot hauji phauga chathariba masina riot asina awaba nangalaba Mitai singda sohallaba Mitai singda World Mitai Council na mateng khara tawjaba ngamki. India gi amadi Maleng tongan mafamda leiriba Mitai singna maman yamlaba mapan naidraba mateng kaya World Mitai Council Manipur Unit ki mafamda thak yaholakhi. Adumba maman yamlaba mateng sing ado makha tana World Mitai Council Manipur Unit na bai awaba nangalaba riot na irang sohallaba adumba praja sing mafamda makha tana yahonba ngamki. World Mitai Council masi ahanba mifam January 18, 2019 sida Imphala phangki. Mathangda Silchar gi Lamagram, Delhi, Sugnu, Lakhipur gi Pinakandida mathang phangki. Loyana saliba sahi 2026 ki oina koi City Convention Center Imphalda April gi saliba April asigi tang 30 nomaji numita nonggi oina pangthokjegani mifam asigi maming aikoi Imphal mifam hana khangnagani. Aduga masigi maruoiba thimna aikoi gi laiba aikoina semjabani aikoi hajik kari tawba tai haibasina oigani. Asungba mifam asida ichilnaw marumapang khwai khibikna lakna saruk yabiu mifam ase asina loramba warep aduna aikoi future da lakadoriba future generation gi oigani. Maram asina aikoi WMC abise masi aikoi future ni haiba wakal si khanbiraga lengbiraktuna City Convention gi Imphal mifamda saruk yabiu haiba phum kharase thamjarga aina aroibada mayam khwai khibiki mifamda irebak cha singi mifamda amuk hanna narukjari.